ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯍꯤ ꯑꯅꯤꯒꯤ ꯃꯌꯥꯗ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯒꯖꯥꯒꯤ ꯂꯥꯟ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯕꯗꯤ ꯏꯖꯔꯦꯜꯒꯤ ꯀꯟꯗꯤꯁꯟ ꯃꯉꯥ ꯍꯃꯥꯁꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯍꯃꯥꯁꯇ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯃꯉꯥ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯃꯥꯁ ꯈꯨꯠꯂꯥꯏ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯍꯃꯥꯁꯅ ꯐꯥꯈꯤꯕ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯒꯖꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯄꯋꯥꯔ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯒꯖꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯏꯖꯔꯦꯜꯒꯤ ꯃꯈꯨꯠꯇ ꯂꯩꯒꯗꯕꯅꯤ ꯑꯃꯗꯤ ꯃꯉꯥꯁꯨꯕꯗ ꯒꯖꯥꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯍꯃꯥꯁꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥ 50ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯏꯖꯔꯦꯜ ꯃꯆꯥ 10 ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯖꯔꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯃꯥꯁꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯀꯇꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯒꯖꯥꯒꯤ ꯂꯥꯟ ꯁꯤꯖꯐꯤꯌꯥꯔ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯋꯥꯐꯝ ꯏꯖꯔꯦꯜꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯅ ꯄꯨꯊꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯃꯥꯁꯅꯗꯤ ꯌꯥꯅꯤꯡꯕꯒꯤ ꯈꯨꯗꯝ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥꯁꯤꯡ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯊꯥꯗꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯂꯥꯟꯐꯥꯁꯤꯡ ꯑꯃꯨꯛꯇꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯍꯃꯥꯁ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯤꯡꯗ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯏꯖꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯅ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯈꯤꯕ ꯑꯃꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯖꯔꯦꯜꯗ ꯁꯧꯒꯠꯄ ꯂꯩꯕꯥꯛ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯐꯥꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯀꯟꯗꯤꯁꯟ ꯌꯥꯗ꯭ꯔꯕꯗꯤ ꯒꯖꯥ ꯁꯤꯇꯤꯗ ꯑꯅꯧꯕ ꯅꯣꯔꯣꯛꯀꯤ ꯊꯣꯡ ꯑꯃ ꯍꯥꯡꯂꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯀꯥꯠꯖꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯕꯗꯤ ꯏꯖꯔꯦꯜꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯃꯉꯥ ꯑꯗꯨꯗ ꯍꯃꯥꯁꯅ ꯇꯉꯥꯏ ꯐꯗꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯥꯠꯖꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯒꯖꯥ ꯁꯤꯇꯤꯗ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯍꯃꯥꯁꯀꯤ ꯅꯣꯔꯣꯛꯀꯤ ꯊꯣꯡ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯒꯖꯥ ꯁꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯒꯖꯥꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒꯖꯥ ꯁꯤꯇꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯆꯝ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯕ ꯍꯧꯔꯦ꯫ ꯉꯁꯤꯁꯨ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯄꯦꯂꯦꯁꯇꯥꯏꯟ ꯃꯆꯥ 60 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯖꯥꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯥꯈ 5 ꯍꯦꯟꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯊꯥ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯨ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯗꯕ ꯒꯖꯥꯒꯤ ꯑꯜ ꯕꯂꯥ ꯑꯃꯗꯤ ꯈꯥꯟ ꯌꯨꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯒꯖꯥꯗ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯀꯥꯜ ꯍꯥꯏꯕꯗꯤ ꯄꯥꯛ ꯁꯟꯅ ꯁ꯭ꯇꯥꯔꯚꯦꯁꯟꯒꯤ ꯏꯆꯥꯎ ꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯖꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯗꯒꯤ ꯑꯀꯥꯜ ꯊꯣꯛꯂꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯟ ꯊꯣꯛꯂꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯀꯣꯔꯠꯀꯤ ꯖꯖ ꯈꯔꯗ ꯑꯃꯦꯔꯤꯀꯥꯅ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯀꯣꯔꯠꯀꯤ ꯌꯥꯎꯅ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯕꯦꯜꯖꯤꯌꯝ ꯂꯩꯕꯥꯛ ꯑꯅꯤꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ IDFꯅ ꯒꯖꯥ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟ ꯂꯥꯈ 10 ꯔꯣꯝ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯅꯅꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯖꯥ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯧꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯄ ꯑꯀꯟꯕ ꯑꯦꯇꯦꯛꯇ ꯃꯤꯆꯝ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯒꯖꯥ ꯁꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯕ ꯃꯔꯝꯅ IDFꯅ ꯒꯖꯥ ꯁꯤꯇꯤꯗ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯍꯧꯖꯤꯛ ꯒꯖꯥ ꯁꯤꯇꯤꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯒꯖꯥ ꯄꯨꯝꯕ ꯂꯧꯁꯤꯟꯅꯅꯕ ꯅꯠꯇꯦ,
Gaza City de Lortuna Laiba Micham Mark the Laiba, Hamas Mapung Pan and Lucian Mungamnanaba, Chatab Etik Ambani Haina de Pondor Palakiban. Ahan Boy and Gaza City Amasung Masig, a quay with the labor Mapamsing the Sak Tamagi Toto Tokle Haina, United Nations UN Sokat Put Security Bodies in the Pondo Crehaid. Integrated Food Security Phase Classification IPC na Tamnapu Warol Amada, Gaza Shipta Laiba Mio Lissing Yankai and Manasaba Tapa Pangdabagi Awaba, Laipam Zapangi Awaba Amadi Sibagi Awaba Mayukna Duna Kangli. Miyamasigi Awabagi Punchi Amadi Matangta de Hona Gazagi Day Albala Amadi Khan Unista Sandorakiba, Yabagi Otopa Chowna Lady High. UN Food Security Bodies in Gaza City the Chak Tamagi Toto totally high in Lotora Kiba Adubu, Israeli Foreign Ministry in Yaning the Bopam Pondok Laduna, Gaza the Chak Tamagi Toto Top Late Haina, Sendo Warol Tamli. UN Giluching by Antonio Guterresna, Gaza the Chak Tamagi Awaba Mayokna Hibasi, Kucheng Awaba Yamasung, Gaza City the Laiba Miamgi Tengmang Piva Polamsing, a thing with Tamba Sin Maram Orega Kucheng with Chak Tang Tokanduna, Mr. Miangi Punchit Awaba Kaya Mayokna Lihide. Israeli Prime Minister Benjamin Netanyahu cabinet and Gaza City Loshin Nabagi Ayaba Peak of Matung, BBC Young International News Organization Sina, Mapam Madu Sang with Ating Matam Grihai. Israeli Malayang News Organization Sing Mapam Madu Sang with Ating Matam Kibasi, Gaza City Oriba Pibam Sing Powdam, Ninkatam Namiam the Pinabo Hotaba the 8 upon Pinabagi Tong Chatabani Haina, IPC report Aman Hai. UK Ed Action Group Ki. Co-CEO Tehera Gajina, Housing Oil, Gazagi, Pibamasi, Mr. Miangi Punchi, the Achoba Singh Amani Hina Pondoki. Tehera Gajina Makata Nahai, Gaza, the totally but Sap Tambi Awabasi, Mapung Pana, Kushemi Oibatong Amani. Israeli authorities in Gaza, the Chinjaki Polam Sing Pusilapada, Ting Piba the Natana, Miam season Nanab Ising Namasung, Atopa Makalki Timbang Sing Pusilapad, Ating Matam Libasi, International Humanitarian Law, Kongauna Banihina, Powers in Makata. Pawasigi Sarkam Oina, Manipuri Oibo Pamgar update of the Center the Labor NDA Sakarga Punas Minabagi Matakta North East Democratic Alliance Nedagi partner Amasu Oiba, NPP Maikay State Asita Popular Government Amasiem Nanaba Akanbamong to Hotnary. Masida Nedagi Maikay the positive Oiba signal Pangba Hori Haina, Wangway Kendra MLA Kurajam Loken Pongdokre. Wangway Kendra Manunjan Upopi Awang Lekai the MLA Sin Nona Saba. Top Upokpi Awang Lekai Community Hall Sangaba Torongi, sideline the MLA Kurajim Loken Wapamaji Pudu Aduna, Magna Makatan High, BJP Namang the state still popular government Shem Nabayam Kan Hotnaramki. Housing among NPP Neda Amazon NDA government, Manipuda popular government Amalingana Lepolatan Taxili. Laibak Asi Housing Oiva politically Ohong Makaya Asita, North East State Chingi Oiva Pangal Kanba. Regional Political Party am Laibagi Matautai Hainasu, MLA Sin Makatan Pondoki. Housing Oiba Manipur issue was a Mari Lena, Impal the Namit Kuting a Pong Liba, Sana Libak Pau Chegi, editorial column the Kari Heidi Haibudi Young Minasi. Kunja 2023 Megitang Home the Gingasi Power the Miram Degi Low Kain Sanchilla Kiba, Cookie Narco terrorist Amadi Kulai Paidun Lal Holy Balal Holup Asigas Minariba Cookies Wasina. Zatariba Makal Kayagilanda, Sin Maram Oirega, Sahi Hokiba, Pewari Tang Traum with the state Asita Lakiba, Manipuri Governor Azoy Kumar Bala, Chief Secretary, DGP, Manipur Ahmad State Security Advisor, Lucimba President Rulgi Lenga Asina, State Asibukari Pibum the Tamlibano Haibasi, Yamna Naina Oire. Matamama MLA Long Tomam, Bidena Lucimba BJP Luchin of Miangi Lenga laying Idasu, Tongan Makanu Purkana Kuntariba, Manipuri Sokot Torang. Mapung Pan and Packet Pangam Kitabagi Mamitaki. Loina Kunja 2023 Megitang Mari the Torok Liba, Kukina Kot terrorist Amadilal Holup Asin Sagot Liba Cookie Jo Sing Satariba, Irang as Loishinba, Laxin Mungamde. Machine Maram Oregam Yamgi Mute, Siamangam Dabagi Langaki, Chief Mr. Oram Badagi, Emily Nongtoma Bidan resigned Toki. Housing Bidan CM the Giant Tokamatung the Laki animated suspension gi. PR Lengak Asina State Step Tari Tabak Torom Packet Libagi Haibasi, Mamutana Nabagi Tangai Patabale. Madam di Miang Lengak Oirabasu, Housing Lady State Government losing PR Lengak Oirabasu, Lengak Asina, Manipuri Oiba, Kari Karam Sakot Torom Packet Libagi Haibasi, Miam Kang Unariba Sin. Housing Power State Asita Lengak Satriba Kayasidi, Toin Ahong Blake Habiai. A Papakaya Packet Nava India Lengak and Tamdil Liba PR Lengak Asinasu, Kari Toribano Haibasisu, Miam Wangni.
ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯁꯤ ꯊꯥ 6 ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯣꯒꯁꯀꯤ ꯇꯥꯡ 16ꯗꯒꯤ ꯊꯥ 6 ꯁꯥꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯤꯕ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯊꯣꯏꯅ ꯑꯍꯣꯡꯕ ꯄꯤꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒꯁꯨ ꯁꯥꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤ? ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯕ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯂꯩꯍꯟꯅꯅꯕ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯔ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯝ ꯈꯣꯞꯆꯤꯟꯕ, ꯁꯥꯖꯤꯜꯂꯝꯕ ꯌꯨꯝ ꯀꯩ ꯀꯌꯥ, ꯗꯨꯀꯥꯟ ꯍꯣꯇꯦꯜ ꯌꯥꯎꯅ ꯑꯇꯩ ꯀꯌꯥ ꯅꯝꯗꯨꯅ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯎꯅꯕ ꯈꯔꯁꯤ ꯅꯠꯇꯅ ꯊꯣꯏꯅ ꯀꯥꯟꯅꯕ ꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯕ ꯑꯃꯗꯤ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯕꯅ ꯏꯔꯥꯡ ꯑꯁꯤꯅ ꯋꯥꯍꯜꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯀꯗꯕꯗꯨꯁꯨ ꯄꯥꯏꯈꯠꯇꯕꯅ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯠꯊꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯂꯝꯕꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯀꯣꯝꯖꯥꯎ ꯀꯣꯡꯄꯨꯠꯅ ꯆꯠꯄ ꯑꯃꯐꯥꯎ ꯌꯥꯍꯟꯗ꯭ꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯅꯔꯤ꯫ ꯇꯝꯗꯅ ꯑꯀꯟꯕ ꯆꯩꯔꯥꯛ, ꯆꯤꯡꯗꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯕ, ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯤꯕ, ꯇꯝꯄꯥꯛꯇꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯒꯥꯔꯤ ꯅꯤꯌꯝ ꯆꯨꯝꯅ ꯂꯣꯅ ꯌꯥꯔꯤꯕ ꯃꯑꯣꯡꯗ ꯆꯂꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤ ꯆꯦꯛ ꯇꯧꯗꯨꯅ ꯑꯆꯧꯕ ꯁꯦꯜ ꯌꯥꯝ ꯈꯣꯝꯒꯠꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯅ ꯅꯤꯌꯝ ꯆꯨꯝꯕ ꯂꯣꯅ ꯌꯥꯕ꯭ꯔꯥ ꯆꯦꯛ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯄꯨꯗꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯄꯨꯕꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯔꯝꯗ ꯐꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯀꯔꯤ ꯐꯤꯕꯝꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯂꯤꯕ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯐꯣꯡꯂꯛꯈꯤꯕꯅꯤ꯫